ngarang numidang pung taruk makhairom tarakpada pangai de leiba Manipur Police Training Center MPTC da thokiba leibak thiba thodokta leikidraba Okram Santos sahi kunmari apokpo Okram inauge JSC na lenga ka yanadri phoba asi bhakchang laukhiroi amadi Manipur gi Central Force sing atuba matamda lauthokadabani haina JSC gi ko convener jikona phongdokre Wafam masing asi pangai bazarda maikei adom gi masing yamlaba maira paibi sing amade naha kayana chathakiba wakat mifam amada phongdokibane jikona hai laibak thiba thodokta leikidraba Santos lenga kayana ba ama puraktre phoba asi bhakchang laukiroi ngarangi thodok aduda mioi tara gi mathakta asok apan nanghankibada natana school amade yumlakta nongmai yauna tear gas kapsinduna ahal kaya mahiroi kaya wantharakpa asok apan yahon khiba asigi tekchak pumba Manipur lengak na pugadabane hauzik paliba lengak asina leibak asi ngak pangamloidaba oirabade micham miyam da sinabiro aikhoi ngak charage loinana ngarang thokliba thodok asi pukhau nongsum khamel logna chingba mafam singda Kuki militants sing akan mamong da khud thokna ringai chairakta maikei salai khangdana yamlaba miyam na kuki singi khutta takhidore kanbiu haina khabai soida leiba 7 MR amadi pangai da leiba MPTC da thomjilakpada MPTC pangai da leiba Border Security Force BSF amadi CRPF ke personnel singna kapthorakpa nongmai maruna panduna mioi ama leikidaba amadi kaya amana asok apan nanghankibane maramaduna micham miyam da Nomai kapsi liba personnel singi mathakta action lokhat kadabani amasung Manipur gi Central Force sing lauthok kadabani haike koi JSC mai kai dagi koi ni ta liba koi demand ji ji hek ya sanabom ko ti bawu di koi asi bak sang ji sulo lo bun aduga garangi ruktu da hathena na senaba matamda general ji ni tara hena so open yam lawi hai wasi so open gi dai kono makse government na logdam aduga school da yumlakta moina taya gas no mani chingba kapsin badagi chhatra kaya ama wandharakpa aduga ahan kya oiba kaya ama BP stroke tawba adagi BP wankatna chingba torkana modi indirectly aso open me ama yahol using government na dai ti gudam adu hoju hoju thoiba lana se lairaba praja lujing ya khatagi nate Manipur punam ki dai tan habja koi JSC gi side yam kan hajari aduga hoju paliba government china leibaga singa ko ngamoi du ogadi bicham praja ko sinabiro koi na serge habje koi government na yam hambal apina moina koi hajari ngaragi thok thoi bi matang si koi chorana pung tor mukhai di holaga ai ki ngan matam dagi nomai si sinam bukhau khamelo nungsunda yam kan ku ki min sinda pongongda koi meitei matada la dara pada koi khang la pong praja me ali kap ga general padagi koi jemoi hat ki bata re hai mi me khanar ba matungda koi na tangi ibik si le da koi ngan pung tor mukhai mon ta ba khar hela pada koi na changa mate khar pa view na hai dagi awai pung tor padagi central paramilitary forces ji manung leiba BSF amadi CRPF ji namong na kapsula padagi koi hai now si lekita amadi asopon yama yawi aduna bicham hatpa security personnel khudakta action lawdamne Manipur gi central paramilitary forces ji khudakta lawtho waibje akoi JSC gi side gi yamna kanba government da thamba demand ne ai Oi mi sobu yaure hojek oi mi sobu yaure Ujib ta ne ba ujib oi mi sobu yaure ujib ta pale Mana direct kamar ka ba kone me ami ngo direct kapsala kone mana